Manipur thokliba irang asina maram oiraga lanjen aduna toan ba relief camp sing da changjafam lauriba internally displaced person sing da sel oina lupa lising amamam pi nabagi damal sel oina lupa crore manga hen bagi senfam kaithokle haina Chief Minister Nongthom Biren Singh hairi. Chief Minister Nongthom Biren Singh na social media da thagalakpa post amada lanjen aduna relief camp sing da changjafam lauduna leiriba internally displaced person sing da mateng oina bagi damal sel oina lupa lising amamam amadi ingtham thagi matam yausilakpaga mari leinana ingtham da seasonana ba mompa kambal amadi kangkhal na chingba sing pi na bagi damal state emergency fund dagi lupa crore manga hen bagi sanfam kaithokle hairi. Nakalamaromda Manipur lenga ki Home Department ki Commissioner N Ashok Kumar na khudiyek piduna thadoropa cherolamada irang na maram oiraga state asigi toan ba relief camp sing da changjafam lauduna leiriba singidamak state emergency fund dagi lupa crore manga lakh taruk lising nifuga chama kaithokle. Hairiba senfam asina lanjen aduna leiriba singna seasonanaba mompa kambal amadi kangkhal na chingba tangai fadana changba polam sing panghalagani hairi.